ꯏꯆꯥꯁꯤꯕꯨ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯀꯧꯁꯤꯟꯈꯤꯕꯒꯤ ꯃꯔꯝꯗꯨ ꯃꯌꯥꯝ ꯗꯣꯛꯇꯔ ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯀꯔꯤ ꯂꯥꯏꯑꯣꯡ ꯑꯣꯏꯔꯤꯕꯅꯣ? ꯂꯧꯕꯤꯒꯅꯨ ꯑꯗꯣꯝꯒꯤ ꯏꯆꯥꯁꯤ ꯀꯗꯥꯏꯗ ꯗꯣꯛꯇꯔ ꯑꯩꯒꯤ ꯏꯆꯥꯁꯤ ꯉꯥꯡꯅꯕ ꯈꯔ ꯌꯥꯗꯦ, ꯃꯥꯒꯤ ꯑꯅꯤꯡꯕ ꯈꯛ ꯇꯧꯏ, ꯑꯩꯈꯣꯏꯒꯤ ꯋꯥ ꯇꯥꯗꯦ꯫ ꯗꯤꯁꯤꯄ꯭ꯂꯤꯟ ꯌꯥꯎꯗꯕ ꯊꯕꯛꯇꯨꯗꯤ ꯇꯧꯍꯟꯅꯤꯡꯗꯦ꯫ ꯐꯦꯃꯤꯂꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅ ꯂꯣꯏꯅꯒꯗꯕꯅꯤ꯫ ꯑꯗꯣꯝꯒꯤ ꯏꯆꯥꯗꯇ ꯇꯥꯏꯅꯕꯁꯨ ꯌꯥꯔꯣꯏ꯫ ꯒꯥꯔꯖꯤꯌꯟ ꯑꯣꯏꯕ ꯅꯣꯏꯅ ꯅꯆꯥꯕꯨ ꯐꯖꯅ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯗꯣꯛꯇꯔ, ꯑꯩꯅ ꯏꯆꯥꯕꯨ ꯉꯥꯛ ꯁꯦꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯗꯣꯛꯇꯔꯒꯤ ꯑꯦꯗꯚꯥꯏꯁꯇꯒꯤ ꯉꯁꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯉꯥꯛ ꯁꯦꯟꯕ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯁꯤ ꯇꯥꯔꯒ ꯅꯪ ꯄꯨꯛꯅꯤꯡꯗꯤ ꯁꯣꯟꯊꯕꯤꯒꯅꯨ꯫ ꯁꯣꯝꯒꯤ ꯏꯆꯥꯅꯨꯄꯥ ꯈꯣꯏꯃꯨ ꯑꯁꯤ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯗꯣꯟ ꯋꯥꯔꯤ꯫ ꯆꯥꯇꯣꯟ, ꯈꯣꯏꯃꯨ, ꯅꯪ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ? ꯈꯣꯏꯃꯨꯒꯤ ꯃꯄꯥ ꯔꯥꯖꯦꯁ ꯃꯆꯥꯒꯤ ꯋꯥ ꯇꯥꯕꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯈꯤ꯫ ꯃꯣꯏꯄꯥ, ꯅꯆꯥꯅꯨꯄꯥꯗꯤ ꯀꯥꯏꯗ ꯑꯃꯨꯛ ꯂꯩꯍꯧꯔꯦ? ꯅꯆꯥꯅꯨꯄꯥꯗꯣ ꯀꯣꯔꯣꯅꯥ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯍꯥ ꯄꯥꯕꯨꯡ, ꯈꯣꯏꯃꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦꯕ? ꯕꯦꯝꯃ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ, ꯌꯥꯔꯦꯁꯦ꯫ ꯅꯅꯥꯎꯄꯥꯗꯣ ꯃꯣꯏ ꯗꯣꯛꯇꯔ ꯀꯌꯥ ꯑꯐꯕ ꯗꯣꯛꯇꯔꯅꯤ, ꯃꯥꯅ ꯑꯗꯨꯝ ꯐꯖꯅ ꯁꯤꯟꯕꯤꯔꯛꯑꯖꯅꯤ꯫ ꯅꯣꯏ ꯃꯥ, ꯍꯥꯏꯕ ꯏꯟꯗꯕ ꯅꯆꯥꯒꯤ ꯂꯝꯆꯠꯇꯨ, ꯅꯪ ꯉꯁꯤ ꯅꯆꯥ ꯑꯁꯤ ꯀꯣꯔꯣꯅꯥ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕꯅꯤꯀꯣ꯫ ꯅꯆꯥꯅꯨꯄꯥꯗꯣ ꯃꯥꯒꯤ ꯂꯝꯆꯠꯇꯨꯅ ꯀꯣꯔꯣꯅꯥ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕꯅꯤ꯫ ꯌꯥꯔꯦꯁꯦ, ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫ ꯗꯣꯛꯇꯔꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄ ꯑꯦꯗꯚꯥꯏꯁꯇꯣ ꯏꯆꯥꯗꯣ ꯉꯥꯛ ꯁꯦꯟꯕ ꯉꯝꯕ ꯑꯣꯏꯔꯒꯦ꯫ ꯗꯣꯛꯇꯔ ꯑꯗꯣ ꯌꯥꯝꯅ ꯐꯕ ꯗꯣꯛꯇꯔ ꯑꯃꯅꯤ꯫ ꯄꯥꯕꯨꯡ, ꯈꯣꯏꯃꯨꯗꯨ ꯀꯔꯝ ꯀꯥꯟꯗ ꯐꯗꯣꯏꯅꯣ? ꯃꯍꯥꯛ ꯀꯔꯝ ꯀꯥꯟꯗ ꯐꯗꯣꯏꯅꯣꯗꯤ ꯈꯪꯗ꯭ꯔꯦ꯫ ꯌꯥꯔꯦꯁꯦ, ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯏꯕꯦꯝꯃ꯫ ꯈꯣꯏꯃꯨꯒꯤ ꯃꯄꯥꯁꯤꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ ꯋꯥ ꯉꯥꯡꯕꯗ ꯁꯣꯟꯊꯔꯒ ꯋꯥ ꯉꯥꯡꯂꯤ꯫ ꯑꯗꯨꯒ ꯈꯣꯏꯃꯨꯒꯤ ꯃꯆꯦ ꯃꯄꯥ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯈꯣꯏꯃꯨꯅ ꯃꯊꯟꯇ ꯈꯟꯖꯈꯤ, ꯃꯄꯥꯅ ꯍꯥꯏꯕ ꯋꯥꯁꯦ ꯏꯜꯂꯝꯃꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯣꯏꯀꯣ꯫ ꯅꯨꯃꯤꯠ 35ꯒꯤ ꯃꯇꯨꯡꯗ ꯈꯣꯏꯃꯨ ꯀꯣꯔꯣꯅꯥ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯗꯨ ꯐꯔꯦ꯫ ꯈꯣꯏꯃꯨ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯏꯃꯥ ꯕꯕꯥ, ꯑꯩ ꯉꯁꯤꯗꯒꯤ ꯏꯃꯥ ꯕꯕꯥꯅ ꯍꯥꯏꯕ ꯏꯟꯖꯔꯒꯦꯀꯣ꯫ ꯏꯆꯦ, ꯅꯪ ꯋꯥꯔꯧꯒꯅꯨꯀꯣ, ꯑꯩꯁꯨ ꯏꯆꯦꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯖꯔꯔꯣꯏꯀꯣ꯫ ꯕꯕꯥ ꯏꯃꯥꯅ ꯅꯪꯕꯨ ꯉꯥꯛꯄꯤꯔꯕꯅꯤꯀꯣ꯫ ꯈꯣꯏꯃꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯔꯥꯎ ꯇꯔꯥꯝꯅ ꯂꯩꯃꯤꯟꯅꯈ꯭ꯔꯦ꯫ ꯃꯌꯥꯝ, ꯋꯥꯔꯤ ꯑꯁꯤꯅ ꯄꯤꯔꯤꯕ ꯃꯦꯁꯦꯖꯇꯤ ꯃꯆꯥ ꯑꯣꯏꯕꯁꯤꯡꯁꯨ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯕꯤꯌꯨ, ꯑꯗꯨꯒ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯨ ꯃꯆꯥꯕꯨ ꯐꯖꯅ ꯀꯦꯌꯔ ꯂꯧꯕꯤꯌꯨ꯫